ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯀꯨꯀꯤꯅ ꯃꯤꯍꯥꯠꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯃꯍꯩꯔꯣꯏ ꯂꯤꯟꯊꯣꯏꯉꯝꯕꯤ ꯑꯃꯁꯨꯡ ꯍꯦꯃꯥꯟꯖꯤꯠ ꯑꯅꯤꯒꯤ ꯑꯁꯤꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄ ꯑꯃꯁꯨꯡ ꯃꯔꯥꯜꯂꯩꯕꯁꯤꯡꯕꯨ ꯐꯥꯕꯤꯌꯨ ꯍꯥꯏꯅ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁ ꯄꯥꯡꯊꯣꯛꯈꯤꯕꯒꯤ ꯃꯃꯤ ꯑꯗꯨꯅꯤ꯫ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯇꯦꯁ ꯑꯁꯤ ꯇꯥꯏꯒꯔ ꯀꯦꯝꯞ ꯍꯥꯏꯔꯤꯕ ꯂꯩꯀꯥꯏ ꯑꯗꯨꯗ ꯏꯀꯜ ꯍꯥꯏꯕꯗꯤ ꯏꯔꯝꯗꯝ ꯀꯟꯕ ꯂꯨꯞ ꯍꯥꯏꯔꯤꯕ ꯂꯨꯞ ꯑꯗꯨꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯄ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁ ꯑꯗꯨꯅꯤ꯫ ꯄ꯭ꯔꯣꯇꯦꯁ ꯑꯁꯤꯗ ꯂꯩꯀꯥꯏ 13 ꯍꯥꯏꯕꯗꯤ ꯎꯌꯨꯡꯄꯣꯛ ꯖꯤ.ꯄꯤ.ꯅ ꯀꯣꯜꯂꯤꯕ ꯂꯩꯀꯥꯏ 13ꯒꯤ ꯅꯨꯄꯤꯁꯤꯡꯅ ꯊꯣꯔꯛꯇꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯍꯟꯈꯤ꯫ ꯍꯥꯏꯔꯤꯕ ꯂꯩꯀꯥꯏꯁꯤꯡ ꯑꯗꯨꯗꯤ ꯋꯥꯈꯣꯡ, ꯎꯌꯨꯡꯄꯣꯛ, ꯏꯄꯣꯛ ꯃꯃꯥꯡ ꯂꯩꯀꯥꯏ, ꯅꯣꯡꯁꯨꯝ, ꯂꯝꯕꯣꯏꯈꯨꯟ, ꯀꯩꯕꯤ ꯈꯨꯅꯧ, ꯇꯔꯦꯠ ꯈꯨꯟ, ꯀꯩꯕꯤ ꯑꯋꯥꯡ ꯂꯩꯀꯥꯏ, ꯀꯩꯕꯤ ꯃꯌꯥꯏ ꯂꯩꯀꯥꯏ, ꯀꯩꯕꯤ ꯍꯩꯀꯪꯃꯄꯥꯜ, ꯇꯥꯏꯒꯔ ꯀꯦꯝꯞ, ꯄꯨꯔꯨꯝ ꯄꯥꯡꯒꯜ ꯇꯥꯕꯤ ꯑꯃꯁꯨꯡ ꯄꯨꯔꯨꯝ ꯅꯦꯄꯥꯂꯤ ꯍꯥꯏꯔꯤꯕ ꯈꯨꯜꯁꯤꯡ ꯑꯁꯤꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯁꯤꯗ ꯄꯨꯔꯨꯝ ꯄꯥꯡꯒꯜ ꯇꯥꯕꯤꯗ ꯂꯩꯕ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯑꯃꯁꯨꯡ ꯄꯨꯔꯨꯝ ꯅꯦꯄꯥꯂꯤꯗ ꯂꯩꯔꯤꯕ ꯅꯦꯄꯥꯂꯤꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯗꯨꯒ ꯀꯨꯀꯤꯒ ꯇꯥꯏꯅꯅ ꯂꯩꯔꯤꯕ ꯆꯥꯅꯨꯡ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗꯒꯤ ꯅꯨꯄꯤꯁꯤꯡꯁꯨ ꯂꯥꯛꯇꯨꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯁꯤꯗ ꯅꯨꯄꯤ ꯈꯛꯇ ꯅꯠꯇꯅ ꯅꯨꯄꯥꯁꯤꯡꯁꯨ ꯊꯣꯔꯛꯇꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯕ ꯌꯥꯎꯈꯤ꯫ ꯍꯧꯖꯤꯛ ꯎꯠꯆꯔꯤꯕ ꯑꯁꯤ ꯇꯔꯦꯠ ꯈꯨꯟꯒꯤ ꯑꯣꯏꯕ ꯈꯨꯟ ꯉꯥꯛꯅꯕ ꯂꯩꯔꯤꯕ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯑꯗꯨꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯅꯕꯒꯤꯗꯃꯛꯇ ꯏꯐꯨꯔꯨꯞ ꯀꯟꯅꯕꯒꯤ ꯍꯣꯠꯅꯕꯗ ꯊꯋꯥꯏꯅ ꯄꯣꯊꯥ ꯄꯤꯈ꯭ꯔꯕ ꯑꯔꯟꯕ ꯊꯋꯥꯟꯃꯤꯆꯥꯛ ꯑꯊꯧꯕꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯑꯣꯏꯅ ꯃꯣꯏꯒꯤ ꯃꯐꯝꯗ ꯃꯤꯅꯤꯠ ꯑꯃꯇꯪ ꯐꯝꯃꯤꯟꯅꯔꯒ ꯑꯋꯥ ꯐꯣꯡꯗꯣꯛꯄꯒꯤ ꯇꯥꯟꯖꯥ ꯑꯗꯨꯝ ꯂꯧꯃꯤꯟꯅꯁꯤ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯂꯩꯈꯤꯗ꯭ꯔꯕ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯑꯃꯗꯤ ꯏꯐꯨꯔꯨꯞ ꯑꯁꯤ ꯀꯟꯅꯕꯒꯤ ꯂꯥꯟꯊꯦꯡꯗ ꯊꯋꯥꯏꯅ ꯄꯣꯊꯥ ꯄꯤꯈ꯭ꯔꯕ ꯑꯔꯨꯟꯕ ꯊꯋꯥꯟꯃꯤꯆꯥꯛ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯣꯏꯅ ꯃꯤꯅꯤꯠ ꯑꯅꯤꯗꯪ ꯇꯨꯃꯤꯟꯅ ꯂꯩꯕꯤꯔꯒ ꯅꯤꯡꯁꯤꯡꯖꯔꯤ꯫ पुनः थाजरी कुकी आत्मसेवक महिला हाथ कुकी आत्मसेवक इंडिजिनस कुकी खरा नतल मणिपुर कुकी अमता इंडिजिनस कुकी खरा नतल मणिपुर कुकी अमता मिनाय मपुसावा मणिपुर की कुकी होने तालेव कांगू मणिपुर की कुकी होने तालेव कांगू सिक्योरिटी फोर्स की नियत सिक्योरिटी फोर्स की नियत इंडिया गवर्नमेंट कबूल नयो थोनबा इंडिया गवर्नमेंट कबूल नयो थोनबा लॉन्ग लिव पुनः को थागसरी।